Census 2026-27 asi Manipur gi oinadi NRC tawduna illegal immigrants sing mapung fana khandokjuna magi maramda lankhidri fawba census tawa yaroi haina myam punda lepminasi haina social worker Sanjoy Ahanthemna fogdorakli Sanjoy Ahanthemna press thadropa video footage samadam hakna makhatana hai January tang anida Manipur lengakna extraordinary gazette notification ama thokjuna state asida census tawna ba lokhalakliba khongthang asi yamna laiva Home Ministry oinasu karigumba state amada law and order gi fibam fattaba state manungi oiba sarangnaba fibam leiraba ngamkhaigi unkhatnaba leiba matamda census practice tapthagadabani haiba directive sing leiribani amadi karigumba census conduct tawgadaba mafam amada safety risks population displacement amadi lack of public cooperation hariba fibam sing asi leiba mafam singda mahausana census tawbada achumba data Fangba ngamoidaba maramna census tawbada khudung charoi haiba general conditions sing sulei haiba wafam thamlakli makna makhatana Manipurdagi Myanmaris amadi Bangladeshi illegal immigrants sing mapung fana NRC tawduna khandoktriba fawa Manipurda census tawfam thokte hauzik state asida miyangi lenga kamasu leitaba maramna state assembly na natroga state government na census postpone tawna ba waref lauraga center lengakta Taksin Gadabasu state asida popular government leitaba maramna madugi khudong chabasu leite maramasina lamdamasigi akhang ahi intellectuals sing academicians sing amadi CSO singna miyam ga khutsam naraga NRC tawduna illegal immigrants sing mapung fana maramda halan kidri fawa census tawba yaroi haina miyam hupna protest tawduna lamdam asigi tunglam chatki hiram khudingmakta akaiba awaba kaya pirakadaba census asi thinghausi haina appeal tawrakli State Nagaland Hajabatare 2001 da Makogi the house listing and the village survey how about the Akogi Nagaland gi tongan bo organization kaya na boycott tor pudigi census se yai thokibulei aduna hoje koi Manipur da mayam na hena khangnare madudi akoi Manipur da hoje 2023 gi May gi tang ahum dagi thore iba Iran conflict situation akogi yamna large scale of population sing aikogi displaced over lairi masidai sida census ta wa haibisi maitei gi khul kayama census sida yauraroi mi kayama su yauraroi mi listing kayama yauraroi mafam duda akoi maitei taramba khun sing gi chochampu adudagi di ai nahan chu haijagre akogi se more aduga kangpokpi amasung akogi singi district singa loan na tariba maitai khun sing totally displaced tawra tongan ba district singi mayam ma hoji Imphal area da Manipur gi tongan mafam da sarkar na hangba relief camp sing da leiri sumaini scattered tawdana displaced tawdana large scales of population sing displaced tawba mafam da khogi census se tawroi da bani state to gi law and order phibam phattaba unrest oiba haibadi adugumba ikoi support tawroi da situation ro support tawroi da mafam da census tawroi da bani haiba Ministry of Home Affairs ki yadugumba directives leading hai laina akoi Manipur da akoi census tawnana ba akoi district boundary sing subdivision sing amsung village gi boundary sing si freeze tawraga census tawnana ba changsilak ba haibasi akoi gi onadi am laibak thiba pot amani 2027 da tawgidor census asina ato pada census tawgidaba postpone tawgiba delay tawgiba totally conduct tawgiba mayam amsu lei aduna akoigi Manipur gi su akhang ai sing akoigi intellectual community sing aduga akoigi academic akoigi academician sing na su akoigi khana nainaraga akoigi Manipur da census se tawbam thokte Bharat Sarkar da hoje akoigi Manipur da miyam gi oiba miyam gi mihutna semba government amasu leitabani na assembly na natraga Manipur lengang na hiram sidai sida waret lauraga Bharat Sarkar da tharaga aikogi census asi tawdana ba postpone tawnana ba haigadabasu lamdam sida